Online Manipuri YouTube channel swing biriba mayam pumna mokpo amukka hanna taram noksari yamna maru iba paw ama update tamjage sahi sa kaya ipa ipuna thajaba amaga loinana chatnaduna laklaba chatnabi kaya bu sum dharma sandokpagi mingda tin sitlagadi aikhoigi identity kadaida leigani video do aisu loina yenge kom jati da haibani haidana leithokpa yaroi maitaisu madugi chatnabi do chapsana Hwjik2 tawri tairen sizinari mai okli mang karakpada Maitai inat plus gaura dharma chatpa maitai pumnamak yumda laining thaulatli lai harauba yauri maitai gi ipa ipugi chatnabi pumnamak tawri maitai Christian sing yumda sanamahi latpra lai harauba yaubra angang ama pokpada ipan thabra etc maitai lon ngangba mitai gi fi set panatana nakhoina mitai gi kari identity ngakli ipa ipu lai singbu saitan ni haiba sagai gi maitan asiba sa nang na pamba dharma dugi afaba pautak paujil piyu karigino Christian dharma laktringai dagi lairak lamdam asigi chatnabi thajaba kayabu karem nariba thuna lebak mayam khangna soikren lanle haigadabani natragadi afaba oiroi haina Maharaja Sanajoba laisembana sumna phongdok piri aduga atopa Makhatab update amana aingonda mi mayam amana video do fazana yengbiu aikhoida haibana te kom jati da haibani aduna sauba do phatte hai video do hanjin haubadagi loi phawa yenglagani aina sauri do wari ama lijege mayam inat chatpa natragana gaura dharma chatpa imung ama Christian dharma pamdana Christian launingi church ki pastor father kaure laktana haunabi pumnamak tawraga Christian dharma ole pastor duna Tolak pada sumang da hauriba tulsi or tairen do ubada ngasidagi sigi tulsi tairen se thammanu mafam amada thamkhro haidana fazana thamkhragadi kanana su sauningwa pokloi adugi mohota tairen or tulsi do ubada thui haidana tinsi selagadi tulsi tairen bu lumna laujariba mioi kaya da kari phaugani hairuragana imung do ngasidagi Christian olabani na moi sumang do hauba tairen or tulsi do tinsit pani ataida natte haibasi tabada wai Manipuri dharma kayana pullaga leiba lamdamni dharma amabu ikai kumnasi haina aikhoigi ningthau Maharaja Sanajoba laisembana sumna mahaki epi post makata na phongdokli duga Manipuri gi renowned YouTuber maikapi kuman salaina so sumna phongdokli Hinduism Islam Christianity gi isine naw singdo pham khara khangan jage sanamahijam haibadi maitai khoigi religion asi thengkhang kaya outsider singna maru phukna muthatnaba hotnaraga lakli thaudok sing Adugi maraktagi amakhak ningsing bayai madudi Santidas Gosaina King Pamhaibabu 1717 da Hinduism olhanki amasung maitai religion gi maru oiriba laifam kaya Hindu lai gi maming lauduna maming thonba haurakhi amasung 1729 gi waksing thada puya singbu khomgatuna kangla utras sang mamang da mai thaki asumna sanamahijam gi aruiba mikup oiki history mayam sina maichak oiduna hojik sanamahijam bu Hinggatna bakanna hotneringai tanjasida atopa Hinduism Islam Christianity satpiriba istin inaw singna yatpiraktanaba khanghanjari haina maikap pikuman salaina asumna maki FB post phongdogli khudumagdaina lawbse Manipur da Jishu khwaidagi mangalaba jati se tangkhulne maramdi noidi ihana Jishu ga chatminaba tribe ne at least na khoidi loina mang mandrasu tangkhai amadi man yarabane Swai bawdang di Jishu man yarabane aduga cookie sing say na haiba at least mo kaya phaikan bawdi Jishu man yarabane maitai sing say yam drabada khubom bawdi Jishu man yarabane adu mo mande amu jaw male ekhoi da nungsiba laite Jishu man ba ekhoi na thabak tokbada khwai dagi ishor man ba thabak se charanam se Bible na hai